ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯕꯤꯍꯥꯔꯤ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯒꯅꯤ ꯕꯤꯔꯦꯟ꯫ ꯕꯤꯍꯥꯔꯤ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯁꯤಎꯝ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯕꯒꯥꯏꯗ ꯁꯛꯈꯪꯅꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯤꯍꯥꯔꯤ ꯃꯆꯥ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯛꯁ ꯑꯦꯀꯥꯎꯟꯗ ꯇ꯭ꯋꯤꯠ ꯇꯧꯔꯛꯄꯗ ꯍꯥꯏ ꯕꯤꯍꯥꯔꯤ ꯆꯍꯤ ꯅꯧꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯆꯍꯤ 19 ꯑꯃꯗꯤ ꯗꯁꯔꯠ ꯀꯨꯃꯥꯔ ꯆꯍꯤ 18ꯄꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯇꯦꯔꯣꯔꯤꯁ ꯑꯦꯛꯅꯤ, ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯀꯦꯁ NIAꯗ ꯁꯤꯟꯅꯒꯅꯤ, ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ ꯂꯥꯛ 10 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯆꯔꯥꯡꯅꯔꯒ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯍꯦꯟꯅ ꯆꯔꯥꯡꯅꯕ ꯊꯣꯛꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤꯅ ꯉꯝꯍꯟꯒꯨꯝꯁꯤ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯑꯊꯨꯕꯗ ꯐꯥꯒꯠꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯖꯤꯟꯕ ꯍꯧꯔꯦ꯫ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯕꯒꯥꯏ ꯀꯩꯔꯛꯇ ꯕꯤꯍꯥꯔꯗꯒꯤ ꯁꯤꯟꯃꯤ ꯑꯅꯤ ꯉꯔꯥꯡ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯕꯤꯍꯥꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯂꯨꯄꯥ ꯂꯥꯛ 2ꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯕꯤꯍꯥꯔꯒꯤ ꯒꯣꯄꯥꯜꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯥꯖꯃꯍꯤ ꯚꯤꯂꯦꯖꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯛꯆꯤꯡꯗ ꯑꯁꯥꯟꯕ ꯀꯥ ꯑꯃꯗ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯥꯡꯂꯨꯞꯀꯤꯅꯤ, ꯇꯦꯔꯣꯔꯤꯖꯝ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯗꯦ ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 18 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ, ꯃꯁꯤ ꯇꯦꯔꯣꯔꯤꯖꯝ ꯅꯠꯇ꯭ꯔꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯗꯥ ꯑꯥꯖ ꯍꯥꯏꯅ ꯈꯪꯅꯕ ꯇꯤꯚꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯁꯥꯍꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕ ꯃꯦꯗꯤꯌꯥ ꯏꯟꯇꯔꯦꯛꯁꯟ ꯊꯧꯔꯝꯗ ꯁꯥꯍꯅ ꯍꯥꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯗꯨ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯃꯍꯧꯁꯥꯅ ꯆꯍꯤ ꯀꯌꯥ ꯆꯠꯊꯒꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 1.5 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯔꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯨ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯣꯏꯗꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏ 150ꯒꯤ ꯃꯊꯛꯇ ꯁꯤꯍꯟꯈ꯭ꯔꯦ, ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯍꯟꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ PWDꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯀꯥꯔꯪ ꯃꯈꯥ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 3ꯗ ꯂꯩꯕ PWDꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯒꯤ ꯌꯨꯝꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯤꯕ PWDꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯛꯆꯣꯝ ꯁꯪꯀꯔ, ꯆꯍꯤ 52, ꯑꯄꯣꯛꯄ ꯊꯣꯛꯆꯣꯝ ꯕꯤꯍꯥꯔꯤ ꯀꯧꯏ꯫ ꯕꯣꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯗ ꯊꯝꯖꯤꯜꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯝꯂꯝꯂꯤꯕ ꯕꯣꯝ ꯑꯗꯨ ꯅꯪꯒꯤ ꯏꯃꯨꯡ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯅꯤ ꯁꯪꯀꯔ ꯍꯥꯏꯕ ꯋꯥꯍꯩ ꯏꯕ ꯆꯦ ꯑꯃꯅ ꯌꯣꯝꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯣꯝ ꯑꯗꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯤꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯄꯨꯂꯤꯁꯅ ꯈꯨꯜꯉꯥꯛꯄ ꯍꯥꯠꯄ ꯐꯥꯕꯒꯤ ꯃꯥꯌꯣꯛꯇ ꯊꯧꯕꯥꯜꯗ ꯃꯤꯌꯥꯝ ꯍꯧꯔꯛꯈ꯭ꯔꯦ꯫ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜꯉꯥꯛꯄ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ꯫ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯂꯨꯡꯐꯝꯗ ꯉꯔꯥꯡ ꯑꯌꯨꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯅ ꯈꯨꯜꯉꯥꯛꯄ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ 3ꯅ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯊꯧꯕꯥꯜꯗ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯝꯕꯤꯗ ꯊꯣꯛꯅꯔꯛꯈꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯥꯏꯀꯩꯗꯒꯤ ꯊꯣꯝꯖꯤꯟꯅꯔꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄꯗꯒꯤ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯨꯟꯗꯨꯅ ꯂꯩꯈꯤ꯫ ꯇꯨꯡꯗ ꯃꯤꯌꯥꯝ ꯑꯗꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯃꯌꯥꯏꯗ
फमजिल्लगा प्रोटेस्ट तौदुना लेकी पुलिस कमांडो की थवंग अदुबु यानिंगदबा फोंदोक्तुना जॉइंट एक्शन कमिटी अमा सेमक्रे जॉइंट एक्शन कमिटी की टीम अदुना ngasi mari lainaba authority da yaukinaba thawalgi deputy commissioner da memorandum pisinki adubu DC masamak lairamdabadagi SDC da oina memorandum pisilamkhibani hari joint action committee vice president sarangthem tombana paumi singda hai JAC na manipur lengakta demand kaya marum tauba memorandum ama pisinki demand sing adugi manungda khulngakpa hatpa पुलिस पर्सनल थबक्तगी लौथोकदबनी थबक्तगी लौथोक्ट्रिबा फावबा असिबा हक्चांग लौरोय पुलिस फाखिबा कोलंगाप तरुकमक कंडीशन अमते यावदना थादोरकदबनी हारिबा डिमांड सिंग असि पुंग 12 गी मनुंगदा थबक ओइना ओंथोक्तरबदी मकल मखा कयागी खोंजंग चंगसिंगकनी हाइखि मसिंग यामलबा मियामना पुलिसना फाजिनखिबा कोलंगाप तरुक अदु थादोउ हाइबा डिमांड तौदुना अकनम खोंजंग चंगसलिंगै चेरक अता मकोय तरुक अदु ngasi ड्यूटी मैजिस्ट्रेट कोर्ट पुथोक्लब मतुंगदा था असिगी 12 फावबा पुलिस कस्टडी रिमांड लौथखरे पाव असिना मखाताना हाई सावरब मियामना ngasi nungtil pung 4 मकाइरोम तारकपा दा खुलंगाकपा सिंग अदु सिनौ हाइदुना थवाल डिस्ट्रिक्ट की SP की ऑफिस दा थोमजिलखिबनी हाइरी मखाताबा पावदा खुलंगाकपा सिंग मियामना इकाई खुमनफम थोई मिनिस्टर डिंगो कुकी नार्को टेररिस्ट सिंगना मणिपुर दा चथरकलिबा लाल दा खुलंगाकपा सिंगना लौरिबा थौदांग असि लमदम असिगी मियामना इकाई खुमनफम थोई हाइना सेगमाई AC की MLA हाइखाम डिंगोना फोंदोक्रे ममांग चही की मे 3 दगी हौदुना चथरकलिबा इरांग असिदा कदांगबन माइकेइदा खुलंगाकपदा थवाइना पोंथा पीक्रबा मैतै अथौबा मरीगी निंगसिंग फुरागी माइखुम हांदोकपगी थोरमदा वाफम असि डिंगोना फोंदोखिबनी कदांगबनदा लैकिद्रबा खुलंगाकपा मरी कदांगबन पार्ट 2 दगी खुमनथेम रोबिन मैतै अपोकपा KS तोंबा सगोल तोंबा ममांग लेकाइदगी मैसनाम इबोमचा अपोकपा M हेमंता कोनुंग ममांग पैलेस कंपाउंड दगी नोंथोंबम माइकेल देव मंगांग अपोकपा N इमो अमसुंग मयांग लांजिंगदगी निंगोंबम जेम्स बॉन अपोकपा N रानेश्वरगी कदांगबन पार्ट 2 दा लैबा मफम सिंगदा साबा लोइरबा निंगसिंग पुरा संगाबगी थोरम अदुदा चीफ मिनिस्टर ngapigani minister dingona makhata na hai chengmai AC gi manungda maru oina kadangban asi manipur gi lan asida khwaidagi sohonba mafam ama oiri lal asina maram oiraga mafam asida khulngakpada laikidraba miyoi singi ningsing phura khiliba asina laikidraba athauba singi imung manungi awabada saruk yaba adu utlibani mirei maribak maramdam ngakani haiduna lal asida khulngakpa tholakliba singna loriba thodang asigi मियामना खंगबीदुना मखोइबु इकाई खुमनबा हाइबसी एखोइगी तंगाई फदबा तोखम तोकपा मथौनी माइखुम हांगदोकपगी थोरम अदुदा सेगमाई AC की MLA सु ओइरिबा मिनिस्टर हाइखाम डिंगो लैखिद्रबा अथौबा सिंगी इमुंग मनुंगी मियोइ सिंग यावना मसक नाइबा तोंगान तोंगानबा मियोइ सिंग ग्राम पंचायत की प्रधान सिंग मेंबर अमसुंग हल्लमन इमा इबेल कयासु सरुक याखी हाइरी मका तारकपा अतोपा पाव अमदा लंबी सेमदबदगी मयाई लंबी तौखाइदुना प्रोटेस्ट तौख्रे मणिपुर लंगाकना वाजाउदमक nganglगा लंबी सेमदना असुम लैरकपदगी खोइसाउनरबा मियामना ngasi इम्फाल वेस्ट डिस्ट्रिक्ट की समूरौदा लंबी तौखाइदुना प्रोटेस्ट तौख्रे थौदोक अदुदा पुलिसना नुपी मरी फाजिलुबदगी इरांग चाउना थोख्रे मणिपुर की इंटर डिस्ट्रिक्ट हाईवे सिंगी ख्वाइदगी मरु ओइबा लंबी असी वांगोई असेंबली कंस्टिट्युएंसी नौरिया पाखंग लाकपा असेंबली कंस्टिट्युएंसी मयांग इम्फाल असेंबली कंस्टिट्युएशन वाबगाई सुगनु अमसुंग हियांगलम AC न चिंगबा फावरगा चांदेल डिस्ट्रिक्ट की मरु ओइबा खुल कया मरुंग यौरिबनी हारिबा लंबी असि मतम कयागी ममांगदगी हौना सेमजिन बियु मी चटपा याबा लंबी ओइद्रे हाइदुना हंजन हंजन मणिपुर गवर्नमेंट हाइबदा तारक्तबदगी ngasi samurok mapada miyamna haurakuna lambi tawkhaikibani khongjang adugi saruk ama oina samurok kaithel khara haitharaga लिटन मास्टर स्कूल की लेरक मपादा अचत अवोक सिंगसु थिंजिनखी लंबी थिंजिनबा अदुदा वांगोई पुलिस की कांगबु लाक्तुना लंबी थिंगदनबा अमसुंग तखाइदनबा हाइबदा खोंजंग चंगसिलिबी सिंग अदुना ताकिदे नकल अनी की मरकता मुंगनरखी मुंगनबा अदुदा लंबी थिंगबगी खोंजंग चंगसिनबदा सरुक याबा समुरौदगी नुपी मरी पुलिसना फाजिनखिबा मियोइ सिंग अदुदी आइस खोमदोनबी सही 58 KS थोइचा सही 50 ओ सोरो सही हुमफुमदोय अमदी आइस जोयरानी सही 58 कवी हाइरी लंबी थिंगबगी खोंजंग अदुदा पुलिसना खोंजंग लोई सिंग फाजिनखिबा अदुदगी इरांग अमुक हेना कंखलक्तुना मियाम अदुना वांगोई पुलिस स्टेशन तमना थोमजिनखी पुलिस की माइकेदगी लंबी थिंगबगी खोंजंग हंदोकनबा
ꯈꯪꯍꯟꯈꯤꯕ ꯂꯩꯔꯕꯁꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯏ-ꯀꯃꯔꯁ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯦ, ꯀꯩꯊꯦꯜꯁꯨ ꯄꯣꯠ ꯁꯤꯠꯅꯗ꯭ꯔꯦ, ꯗꯦꯂꯤꯚꯔꯤ ꯕꯣꯏ 3,000ꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯔꯝꯕꯗꯨ 700ꯇꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯐꯪꯍꯟꯗꯕꯅꯆꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏ-ꯀꯃꯔꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯁꯤꯡ ꯈꯝ ꯊꯦꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯏ-ꯀꯃꯔꯁꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯒ꯭ꯔꯣꯊ ꯆꯥꯗ 40ꯒꯤ ꯆꯥꯡꯗ ꯍꯟꯊꯈ꯭ꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯀꯣꯚꯤꯗ-19 ꯄꯦꯟꯗꯥꯃꯤꯛꯀꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯈꯤꯗꯦ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯕꯁꯨ, ꯁꯣꯛꯅ ꯁꯝꯅꯕꯗ ꯀꯤꯅꯕ ꯂꯩꯈ꯭ꯔꯒꯁꯨ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯚꯝ ꯇꯞꯅ ꯇꯞꯅ ꯐꯒꯠꯍꯟꯕ ꯉꯝꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏ-ꯀꯃꯔꯁꯀꯤ ꯈꯨꯠꯊꯥꯡꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠ, ꯑꯦꯃꯥꯖꯣꯟ, ꯃꯤꯟꯇ꯭ꯔꯥ, ꯃꯤꯁꯣꯅꯆꯤꯡꯕꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤꯗ ꯆꯪꯕ ꯉꯝꯗꯕ ꯀꯥꯡꯕꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯐꯦꯁꯕꯨꯛ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡ ꯇꯧꯅꯩ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯊꯥꯔꯗ ꯄꯥꯔꯇꯤ ꯂꯣꯖꯤꯁꯇꯤꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯗꯦꯂꯤꯚꯔꯤ.com, ꯑꯦꯛꯁꯄ꯭ꯔꯦꯁ.ꯕꯤ, ꯏ-ꯀꯣꯝ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯃꯁꯨꯡ ꯁꯦꯗꯣꯐꯣꯛꯁꯅꯆꯤꯡꯕꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯥꯔꯗ ꯄꯥꯔꯇꯤ ꯂꯣꯖꯤꯁꯇꯤꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯀꯝꯄꯅꯤ 68ꯅ ꯃꯈꯣꯏꯗ ꯄꯣꯠ-ꯆꯩꯁꯤꯡ ꯄꯤꯔꯒ ꯌꯣꯜꯂꯒ ꯍꯤꯡꯍꯟꯕ ꯀꯥꯡꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ 68 ꯑꯁꯤꯅ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯊꯥꯕꯤꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯏꯖꯝ ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯗꯤꯔꯦꯛꯇꯔ ꯗꯌꯥꯅꯟꯗ ꯑꯣꯏꯅꯥꯝꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯏ-ꯀꯃꯔꯁꯇ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 3,000ꯒꯤ ꯃꯊꯛꯇ ꯊꯕꯛ ꯄꯤꯕ ꯉꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯑꯣꯏ 700ꯇꯒꯤ ꯍꯦꯟꯅ ꯊꯕꯛ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯟꯅ ꯗꯦꯂꯤꯚꯔꯤ ꯕꯣꯏꯁꯤꯡꯅ ꯅꯣꯡꯃꯗ ꯄꯥꯔꯁꯦꯜ 1humdradꯒꯤ 140 ꯐꯥꯎꯕ ꯌꯦꯟꯊꯣꯛꯄ ꯉꯝꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯗ 35ꯗꯒꯤ 90 ꯐꯥꯎꯕ ꯈꯛꯇꯃꯛ ꯌꯦꯟꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ꯫